ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯥꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯣꯏꯅ 10ꯁꯨꯕ ꯄꯔꯥ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯔꯥꯁꯤ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯄꯔꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯒꯦ, ꯃꯗꯨꯗꯤ ꯄꯔꯥ ꯑꯁꯤ ꯃꯃꯤꯡꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯃꯔꯝꯗꯅꯣ ꯍꯥꯏꯕꯁꯤꯀꯣ꯫ ꯂꯣꯛꯇꯥꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯐꯪꯕ, ꯏꯔꯝꯗꯝꯗ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯑꯗꯨꯒ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛ ꯍꯥꯏꯕꯗꯤ ꯑꯐꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯁꯤꯡ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯄꯥꯠ ꯃꯈꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯠꯁꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗꯦ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯇꯥꯎꯔꯒ ꯂꯩꯕ ꯐꯨꯝꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯐꯨꯝꯗꯤꯒꯤ ꯀꯥꯟꯅꯕ, ꯐꯨꯝꯗꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯩꯕ, ꯂꯝꯖꯥꯎꯗ ꯁꯉꯥꯏꯅ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯔꯥ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯕ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯃꯁꯥꯒꯤ ꯃꯀꯣꯟ ꯑꯣꯏꯅ ꯂꯩꯕ ꯐꯪꯕ, ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯔꯝꯅ ꯃꯤꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯅꯩꯅꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯔ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯥꯛꯂꯛꯀꯦ꯫ ꯄꯔꯥꯁꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯤ, ꯄꯔꯥ ꯈꯪꯕ ꯍꯦꯟꯅ ꯉꯝꯒꯅꯤ꯫ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯄꯔꯥꯒꯤ ꯃꯃꯤꯡ 10ꯁꯨꯕ ꯄꯔꯥ ꯂꯣꯛꯇꯥꯛ꯫ ꯂꯣꯛꯇꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯆꯧꯕ ꯄꯥꯠꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯏ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠ ꯍꯥꯏꯔꯒꯗꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁ ꯑꯩꯈꯣꯏꯅ 7 ꯁꯤꯁꯇꯔ ꯀꯥꯏꯅꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯋꯥꯡ ꯅꯣꯡꯄꯣꯛꯁꯤꯅ ꯁꯤꯛꯀꯤꯝꯁꯨ ꯌꯥꯎꯏ, 9 ꯁꯨꯏ꯫ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯠꯅꯤ꯫ ꯄꯥꯠ ꯑꯁꯤ ꯃꯣꯏꯔꯥꯡꯗ ꯂꯩ꯫ ꯈꯪꯕ ꯉꯝꯂꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯀꯗꯥꯏꯗ ꯂꯩꯕ? ꯃꯣꯏꯔꯥꯡꯗ ꯂꯩ꯫ ꯃꯣꯏꯔꯥꯡꯗꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 95 ꯂꯥꯞꯅ ꯂꯩ꯫ 95 ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ 45 ꯀꯤꯂꯣꯃꯤꯇꯔꯁꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯄꯦꯕ꯫ ꯕꯁ ꯇꯣꯡꯂꯒ ꯆꯠꯄ ꯌꯥꯏ, ꯑꯩꯈꯣꯏꯅ ꯕꯁ ꯇꯣꯡꯂꯒꯁꯨ ꯆꯠꯄ ꯌꯥꯏ꯫ ꯃꯣꯏꯔꯥꯡ ꯆꯠꯂꯕꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯒꯅꯤ꯫ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯂꯣꯛꯇꯥꯛꯀꯤ ꯗ꯭ꯔꯤꯁ꯭ꯌ ꯌꯦꯡꯕꯗ ꯐꯖꯩ꯫ ꯗ꯭ꯔꯤꯁ꯭ꯌ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯕ? ꯁꯤꯅꯔꯤꯗꯣ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ꯫ ꯃꯌꯥꯏꯗ ꯁꯦꯟꯗ꯭ꯔꯥ ꯀꯧꯕ ꯆꯤꯡꯗꯨꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯨ ꯆꯠꯅꯔꯝꯂꯒꯅꯤꯀꯣ, ꯆꯠꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯁꯦꯟꯗ꯭ꯔꯥ ꯀꯧꯕ ꯆꯤꯡꯗꯨꯝꯁꯦ ꯂꯩ꯫ ꯁꯦꯟꯗ꯭ꯔꯥ ꯆꯤꯡ ꯃꯊꯛꯇ ꯂꯝ ꯀꯣꯏꯕꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯇꯨꯔꯤꯁ ꯍꯣꯝ ꯑꯃ ꯁꯥꯏ꯫ ꯁꯦꯟꯗ꯭ꯔꯥ ꯆꯤꯡ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝ ꯀꯣꯏꯕꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯇꯨꯔꯤꯁ ꯍꯣꯝ ꯑꯃꯁꯨ ꯁꯥꯏ꯫ ꯑꯩꯈꯣꯏꯗꯨꯗ ꯆꯠꯂꯒ ꯄꯣꯊꯥꯕ, ꯆꯥꯕ ꯊꯛꯄ ꯇꯧꯕ ꯌꯥꯏ꯫ ꯁꯦꯟꯗ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯊꯥꯡꯒ ꯆꯤꯡꯖꯥꯎꯁꯨ ꯂꯩ꯫ ꯁꯦꯟꯗ꯭ꯔꯥꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯡꯒ ꯆꯤꯡꯖꯥꯎꯁꯤꯁꯨ ꯂꯩ꯫ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯉꯥꯃꯤꯁꯤꯡꯅ ꯑꯌꯥꯝꯕ ꯈꯨꯟꯗꯥꯏ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯅꯝꯕꯅ ꯉꯥꯃꯤ ꯍꯥꯏꯕꯗꯤ ꯉꯥ ꯐꯥꯗꯨꯅ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯏꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯌꯦꯕ꯫ ꯑꯀꯣꯏꯕꯗ ꯏꯁꯤꯡꯅ ꯄꯨꯝꯂꯪ ꯂꯪꯏ꯫ ꯄꯨꯝꯂꯪ ꯂꯪꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯏꯃꯥꯏꯗ ꯃꯤ ꯀꯌꯥꯅ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯏ꯫ ꯏꯃꯥꯏ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯃꯃꯥꯏꯁꯦ, ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯅ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯏ꯫ ꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ꯫ ꯀꯩꯊꯦꯜ ꯌꯣꯜꯂꯒ ꯀꯩꯗꯧꯒꯅꯤ? ꯍꯥꯏꯔꯤꯕ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕ꯫ ꯉꯥ ꯐꯥꯅꯕ ꯄꯥꯝꯕꯩ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯄꯥꯝꯕꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯟꯁ ꯍꯥꯏꯇꯥꯔꯦ꯫ ꯉꯥꯁꯤ ꯀꯔꯝꯅ ꯐꯥꯒꯅꯤ? ꯂꯥꯡꯅ ꯐꯥꯒꯗ꯭ꯔꯥ, ꯈꯣꯏꯅ ꯐꯥꯒꯗ꯭ꯔꯥ, ꯃꯌꯥꯝ ꯂꯩꯀꯣ ꯁꯨꯃꯥꯏꯅ꯫ ꯏꯜꯅꯕꯨ ꯐꯥꯒꯗ꯭ꯔꯥ? ꯉꯥ ꯐꯥꯅꯕ ꯄꯥꯝꯕꯩ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯍꯤꯊꯛꯇ ꯏꯜ ꯆꯤꯡꯂꯒ ꯉꯥ ꯐꯥꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯊꯧꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯀꯤꯗꯅꯀꯣ, ꯑꯩꯈꯣꯏꯗꯤ ꯍꯤ ꯃꯊꯛꯁꯤꯗ ꯍꯤꯁꯦ ꯊꯧꯅ ꯏꯜ ꯐꯥꯎꯕ ꯆꯤꯡꯂꯒ ꯉꯥ ꯐꯥꯏꯌꯦꯕ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯏꯁꯤꯡꯗ ꯂꯨ ꯊꯨꯝꯂꯒꯁꯨ ꯉꯥ ꯐꯥꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤꯗꯁꯨ ꯂꯨꯁꯤ ꯊꯨꯝꯂꯦꯗꯅ, ꯑꯗꯨꯒ ꯉꯥ ꯐꯥꯕꯁꯨ ꯌꯥꯏ꯫ ꯉꯥꯒꯤ ꯂꯥꯡ ꯊꯥꯛꯂꯒꯁꯨ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ꯫ ꯉꯥꯒꯤ ꯂꯥꯡ ꯊꯥꯛꯑꯒ ꯑꯩꯈꯣꯏꯅ
ꯉꯥꯁꯨ ꯌꯥꯝꯅ ꯐꯅꯩ ꯂꯥꯡ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨ ꯉꯥꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯉꯥ ꯂꯥꯡꯗꯨꯗ ꯉꯁꯥꯏ ꯊꯨꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯗꯣꯏꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯡ ꯀꯥꯏꯕ ꯆꯠꯂꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯍꯤ ꯇꯣꯡꯂꯒ ꯀꯣ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯄ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯕꯖꯥꯔꯗ ꯀꯩꯊꯦꯜꯗ ꯌꯣꯟꯗꯣꯏꯅꯤ ꯂꯣꯛꯇꯥꯛꯇ ꯅꯝꯕꯨꯜꯅꯆꯤꯡꯕ ꯇꯨꯔꯦꯜ ꯀꯌꯥ ꯇꯥꯏ ꯍꯥꯏꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯅꯆꯤꯡꯕ ꯇꯨꯔꯦꯜ ꯀꯌꯥꯁꯦ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯗꯅꯀꯣ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏꯁꯤ ꯆꯦꯜꯂꯒ ꯀꯗꯥꯏꯗ ꯇꯥꯒꯅꯤ ꯅꯝꯕꯨꯜꯅꯆꯤꯡꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯥꯕ ꯃꯤꯟꯁ ꯂꯣꯏꯅꯃꯛ ꯇꯤꯜꯂꯗꯣꯏꯅꯦꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯥꯁꯇ ꯌꯧꯗꯣꯏꯕ ꯂꯣꯛꯇꯥꯛꯇ ꯑꯀꯣꯏꯕꯒꯤ ꯂꯧꯈꯣꯡꯁꯤꯡꯗ ꯏꯁꯤꯡ ꯄꯤ ꯍꯥꯏꯕꯗꯤ ꯂꯣꯛꯇꯥꯛꯁꯤꯅ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯈꯣꯡꯁꯤꯡ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯐꯝꯁꯤꯡꯗ ꯃꯥꯅ ꯏꯁꯤꯡ ꯄꯤ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯁꯨꯡꯉꯤ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯁꯤꯗꯒꯤ ꯀꯩꯗꯧꯏ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏꯕꯗꯤ ꯃꯩ ꯑꯩꯈꯣꯏꯅ ꯊꯥꯅꯔꯤꯕ ꯃꯩ ꯎꯏꯀꯣ ꯕ꯭ꯂꯕꯁꯦ ꯉꯥꯜꯂꯤꯗꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯅꯤ ꯏꯁꯤꯡꯗꯒꯤ ꯁꯨꯡꯂꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯣ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯀꯌꯥꯝ ꯀꯥꯟꯅꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯈ꯭ꯔꯦꯀꯣ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯁꯨꯡꯉꯤ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯒꯤꯗꯤ ꯀꯣ ꯄꯔꯥꯁꯤ ꯂꯣꯏꯗ꯭ꯔꯤ ꯁꯥꯔꯅꯀꯣ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯇꯥꯛꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯅꯩꯅꯕꯒꯤ ꯁꯔꯨꯛꯁꯦ ꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯁꯥꯔꯅ ꯇꯥꯛꯈꯤꯕ ꯁꯔꯨꯛꯁꯨ ꯐꯥꯎꯕ ꯃꯨꯟꯅ ꯄꯥꯔꯣ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯏꯁꯥꯅ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯨꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯔꯥꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ